Electric short circuit tagi horakpa maina oigani haiba maihau langpoki thogdok amada ngarang numidang athengbada Thobal Khetri Lekai Thangjam Leirakta Leiba Mioi Anigi workshop ani amadi Sanggoi ama maina tumna Chakhre punna lupa lakh 15 romgi malchang Yaokhre hairi Thogdok asi ngarang ahing nongyai pung 12 makhairum tarakpada thokibani maina chakpadagi awaba taraba imungsing adudi Leikai asimaktadagi sanasam Mejen apokpa S Chandra amadi sanasam Yai School apokpa S Chandrani maina chakpagi thogdok adu miyamna unarakpadagi fire service Thobalda pau piduna lakpa matamdadi ayamba potlamsingdi maina Chakhre hairi Thogdok aduda sanasam Mejen gi oina lupa lakh 3 rom changna sajaba workshop lupa lakh 2 rom changna sajaba Sanggoi ama kota thamba lupa 90 rom gi phau amasung lupa lakh 1 rom gi oigadaba semnabagi damak thamba TVS Jupiter motorcycle ama punna lupa lakh 8.3 rom gi potlamsing maina Chakhre aduga sanasam ya school gi oina lupa lakh 3 rom changna saba workshop Kot ki phau lupa 30 rom lakh 3 lom changna sajaba mamang Sanggoi machine oina graver machine 8 drilling machine ama shielding machine ama fan 3 blower ama gas cylinder ani aduga semnabagi damak thamlamba Swift car ama Alto car ama Honda Activa ama amadi Yamaha ama punna lupa lakh 19.1 romgi malchang maina Chakhre hairi